yeah, hey, yeah, hey, yeah, 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 hey. Hi mayam, ahamba maktada mayambu Rakesh Singamgamna taram noksari. Ngasi mayamna ubiriba channel asigi mamingna Hijam channel official music aina mingauzabani mayamda ofam khradang tam haijage madudi Hijam channel official music asida makal makha kyagi nungai nungai raba entertainment oiba video isai funny blog amadi fruit khongba haibadi basi khongbana chingba mayam ama semduna mayam yafam da kudol tamjarakani kudon tamjarakpa matamda mayamna nusibiduna maman yamna mayamgi like share amadi subscribe tawbiramu maduna matangi video sing thagalakpa matamda yamna thuna thuna thagatpa ngamjagadoribini aduna mayamna nusibiduna channel asibu mayamgi mamal yamna like share amadi subscribe tawbiramu mayam matang saida ai di losinjerge aduna iroi loibo oina mayamda please like and share and subscribe for this channel Hijam channel official music mayambu tagatsari